Laksariba mayam da sharing taujaning ba isogi wahi adudi Asidagi potsing asi Louthokho haiba wahi asi mayam da sharing taujaning ba puduna laksaba ngasigi isorgi wahi ni asigi arthadi Jerusalem gi sumangda mangonda misingna leiba yonba tauramba phattabasing tauribasing adu Louthokho haibigi matangda puduna laksaba miyamda sharing taujaning ba isorgi wahi aduni sorgi wahi de koin sangjaminasi matangni namita Jesu Christina laisingi manungda changlammi chai ahungi mamangda su misingna sumanga duda leiba yonbigi thabak tawduna leibadu maana thengnakhi amasung makhoibu seiduna mafam adudagi tanthokherami aikoi prarthna tominase nungsi bai pai sor na muthagatse pai bungo na ke nungsiba na ke thaujangi mapana bona ke sa sugi wahi digi wahi khardang phongdok sana na bagi damakta thaurang tawjaba na sage hai singba khangba aduna taduna pagi sengba thawaina awbadigi aroiba phoba singbiyo bor pibiyo live streaming program is that yengiba tariba khudimaki matadasu pai sorgi mapa naidaba bor pinabiyo Thaga sabagalunana Prabhu Jesu Christa gimingda prarthana tagjabani. Amen. Miyambo amahana taram na ugsari. Nasisu mahangna amuk laisingda lakpada sab manaba thabak adu chataduna leirambado mana thengnarami. Sumang aduda san yaw amasung usekna pikthalame. Mayamasi makoigi pap singi usil oina kaningba misingda jolame. Namahaba amasung lakpa phoiba tawduna lawbagi satnabi sinpham asi tawba misingna pangthoklami sumang aduda lawnabagi makhol go adu yamna hawkibana manungda khoiramliba misingda akaiba du pirami Kristna laisangi serida leplammi amasung sumang aduda amuk hana sangtrik yenglami mit punamak maki maigeida yenglami Misingi konzen amasung sasangi ninba punamak chap lepkhirami angak pagaloinana punamakna isorgi masani pa aduda yengduna lerami isorgi mangana misingda yaikhirami amasung yesudasu mahana mamang thakta amukta o kidriba matik mangala du pibirami Jesu Christana anaba singbu taramna oklami amasung Maki khutna sokpada laina amasung ana ayek punamak ado chen khirami mahana angang singbu pambiduna wandana kappa sing thembirami apikpa makhoi singi ana ayek sing phalaga masa phana momon nona mama singda sinabirami Porohit sing amasung phamnaiba singna laisingda amuk changchalakpada kaya da ningthina makhoibu Okiba Nupa nupi amasung angang singna Isor target pi khonjin adu makoina tarami Hanaba singna phajaba mitang basingna uzaba mana pangma singna tajaba amasung makhong tekpa singna harauna chombadu makoina urami Harawa phongdokpa sida angang singna lamjinglami mamangi numitki target wahi amasung makoina amuk halaklami amasung kanbiba magi mamangda konama sasing hairami laising adu makoina lawbagi khonthangna nilami David ki masana yaipare Prabhu gi mingda linglak pamak adu yaipavani haina Matthew Sahasragi chapter 21 verse 9 da mai sengna irgale yengo nakoi gi ningthau nakoi da lakle Mahak asumba duni amasung aran kubamsu mangonda lay haina Zechariah chapter 9 verse 9 da mayak lana iraga laybadu aikhoina wi mafam adu unwai muk sikhirami asoban nonglei nungsit amagi sakti na jaibagumna mamaida mahakna asengba khontokta hayaklami asumna iri aigi yumdi lai khuram phamni haina Haibagi artadi aigi yumdi haijabagi yumni aduga nakhoi masi huran bigi makol oyalle haina Luke chapter 19 verse
46 mesingna iraga leibadu aikoina quote tause chahi ahongi mamangda utkiba adudagi hena sakti ga loinana mahana yathang tawkhirami masida potsing asi Louthokho haina mamang thaktagi laisangi porohit sing amasung phamnaiba sing adu khonjen asina chen kirami matungdadi makhoina kiba adugi damakta ikaiba pharolami handa mukti amuk hanna sialaroi haina makhoina leblami adamoina mak hauzik makhoi hena dum kirami amazung mahaki yathangadu hanadigi hena thuna induna makhoi gi sasan amasung mamangda hoiduna thuna laisangdagi chenthokirami yamna thuna mak sumang adu yesuna anaba phanabagi damukta porukpa misina pik thalami khadadi sigadawrami waraba mayam asina makhoi gi tangai phadaba darkar leiba adu phawrulami makoina makoi gi mitsing adu Jesu Christigi maithongda yamna nolokna yenglami maramdi leiba yonba miyam adu tanthokbada sathi khibadu ubada makoi kirami toigum sung makoina magi maithongda nungsiba amasung thaujan khaktamak urami phamnaiba sing aduna nungaina lauriba angang sing adubu lawhandana ba honarami toigum sung makoidi harawbana thankiduna Yesugi angakpa thabaksing adubu thagalami makoibu tuminna lehenba ngamlamde angang singbu langhandana ba hukum taunabagi asada makoina kanbiba romda laisalalami makoina mangonda hairami makoina hairibasing asinang tadra Yesuna kunmami hoi nakoina di supa padra angang sing amasung khomlang thakliba singi masindigi nakoina thagat padu mapung phali haina Matthew chapter 21 verse 16 da mesingna iraga lei Krista popagi jai papapo sandupagi mangon gi thabak amasung prithibida ma ki thabak po singthaba si mangak kallaba miyamgi phamnaiba singna thinglami ma pu thagat padi soina lawgadabani amasung isor angang sing asi taunanaba khandopibani harauriba angang sing asigi khonjenbu penhalurabadi laisangi jumbi sing aduna kanbibabu thagatuna laurakani haibasini masini ngasigi oina thamjariba miyamda thawatsaningba isorgi wahi asidagi potsing asi Louthokho haibani Jerusalem gi mangolda sumangda leiba yonba sasan usek waya sing karba torambadu masi tawba yade ipagi yomdi haijabigi yomni masida nakoina dalol etik tawbagi mafam wonthoe haibagi matangni Louthokcharaga sharing tawjaning ba isorgi wahayasi masidagi posing asi Louthokho haina mingthonjabani isorgi wahi buta khraba punamang posumananda maibumna Prabhu Jesu Christigi mingda punamak pu khoramjari punamaki matakta isona borbina vivoishano ekoi channel na like tobiramo comment pibiramo amadi subscribe tobiramo amohana khoramjari